Cocomi ki President Manipur lengak na wari sana na Epao thakre wari sana na pirep litri hayeng miyam na lambida Minister MLA sing da kholaw lawsi haina Cocomi na thador patserol aman khangalakli hauji Manipur da oiriba tangdulaita da fibam asigi matangda Home Minister Govindas Kontaujam na lusingba MLA ani yauna Manipur lengak ki awang bathak ki mihut kangbu amaga wari sana si haina Coordinating Committee on Manipur Integrity Cocomi da lengak na Epao thakre Epao adu Chief Minister ki Secretary Nailen Thangtelen na Cocomi ki Convener YK Dhiren dengasi thakibani Zerol adu da Cocomi ki khudong sagadaba matam ama piraknaba Marak asidang asin nung tinpung humtabada paumising unabada Cocomi ki Wangang Loi nahakmam santa na hai warisana si hai batharak patserol adu fanglei haujung makki oina warisana na bagi firepti lobolaitri mahang na makata na hai Cocomi Women's Wing na ngarang lokthok kiba haibadi Khongjam degi thorom da Chief Minister Singh MLA Singh saruk yaroi dabani hai na phongdok ki wapam adu Cocomi na mapung fana sogotli Hayeng Khongjam degi thorom da Chief Minister Singh amasung MLA Singh Khongjam da lakpagi lambida miyam hupna lambida thoklaga kholaw loksin si haina sumahak na makata ki haujik thokli buwa thoklam thok asigi matangda yamna hakchin na lawde haina maran siraduna BJP ki matakta thamgani haina lokthokkiba boycott ki Khongjang hojik phawbagi oina handokpa leiti haina wangloi aduna makata ki mahangna haiki numit mangani gi total shutdown asi loirba matung April 15 da miyamgi oiba achouba Khongjang amatang singani Adubu Changsillagani Hairi Khongjang adu karino haibadudi mahakna paumisingda phongdokhide miyamna Khongjang Changsillagani bada police na chathariba kahenba thabaksing asilekpadabani haina warning tawraduna mahakna hai mapulaitaba gari singda police na tainaduna thugaiba kaukhaibana singba tawriba personal sing adugi mathakta mari lainaba police officer singna action lokhatpam thokpani makhoibu maning tawnanaba thadokpa thawang adu Cocomi na awang bathakta condemn tawi haina sumahangna makata ki Wangang Loi asina haiki numit kayani rom miyamna kanba Khongjang Changsillagani da lengak na masagi oijaba pirep amba phawba lobungam jadri miyamna pamlibasi karino haiba phawba auji phawba khangri masigi sumathakta Khongjang Changsillagani yauriba nahasingna police tan nori kapsali yotek season nei haiduna Khongjang Loi kayamrum phaba gi thabak leptana chathari masigi mathakta Khongjang Loi kayasu yamna tamthina ot naibiri phubiri phabiri asigumba police ki thong asi Cocomi na condemn tawi miyamgi achouba iho ama sum ngaibagi mawngda lengang na tamina lesinba chumloi irang asi mathanta ingtharakani haina khalagadi aranba tarakani haina mahakna makhatta ki hoji thau puriba leader singchida ada cd officiality yaure tawdabu hairiba government na pirei posi unagadra natraga unaroidra haibadudi akoi tongan ba lairiba akogi executive ki oiba consultative yaur kana phama kana unaba unadabududi decide tawgani haibagi lei ado hoji pogida koi unarni haibagi preamdi koi leite unarasu taw stand tawgadaba posa kari firep adum oiba adudi akogi hoji kaiguba unaragu Cocomi hana thamkiba stand mayam military kogi crackdown tauba koi su abrogate tauba aru loinana koi CRP na koi innocent people hali dugi judicial inquiry or any inquiry mana mo koi punishment tahonba aru loinana angang ani adugumba koi koki narco terrorist na bomb attack tawdana hat ki basing su magi justice ama haiba posigi yamna koi concrete oiba pot amani na khali haliba adugumba angang ani haliba CRP ani haliba sigi chap chaba ngasi bo langa ki oiba concrete oiba point thamde aduna nganga ki oiba ni phare khara hai adu ne se highway si chalaga jo maithai ni ki bitabagi chatabani khara hai adumai tawna sugumba wafam mayam jingsi leibdana maram kana akoida yamna tangdu leita daba amaka ore adong po aujubo ki oiba phiba masida government sina ngasi manungda praja ga tatsen khomjandana tawbagi port amakakti leitena kali adu khwaidagi luridi irang haiba shanti peace ama porokna ba honaba matanda furuk amakakki penana ba thamoi tawba yaroi akoi Manipur gi praja singje chai ahum khangak pachida tongan ba pirep ama adum lorkani haidana hantaki irang sidagi chapsaba apun bagi saktam kahendana ba honagani haina arambai tengol na thador patserol amana khangalakli mari laina ba authority singa panthapa tawduna Manipur gi apun bagi saktam kahendana ba tharang lokhat ka dabani haina arambai tengol general headquarters ki control room operator khabaluang na thador patserol amana hairi zerol asina hai BSF ki additional director general Ramba PK Misra na phongdor kibu wafam aduna maram oirga Manipur da hojik oiriba phibam asi tarain lopa yadre haiba mek seng na takle
matam sangna Manipur da thabak torumbaga loinana state asigi matangda mamutana khanglaba miyoi amana auji thoklibu wathok asida CIA amasung USA gi khutyawi haina phongdorokpa laikre jingi mafam singda koki narco terrorist singna paksna poppi pambi thajilakpana national security de chawna singna pirakle masigi sumathakta lona yadaba mongda German road amasung tiger road sengbatuna amukka hena khudong thiningai ohelle haibu wafam PK Misra na phongdokpa laikre hairi NIA gi trian panduna leri best singi manungda Manipur su yauri marik zumbari pot pikalak na bakot na khangan kre National Investigation Agency NIA gi trial tara hen na panduna leri best tara tarik di manungda Manipur su yauri NIA yauna central amadi state agency singna investigation chathari ba terrorist amasung narcotics kamari laina ba case singi matangda marik zumbari pot pikalak na ba Supreme Court na mari laina ba state amad union territory singda khangan kre NIA gi case panduna leri ba state sing adudi Manipur, Assam, Bihar, Chhattisgarh, Delhi, Gujarat, Jammu and Kashmir, Jharkhand, Karnataka, Kerala, Maharashtra, Punjab, Tamil Nadu, West Bengal, Andhra Pradesh, Rajasthan, amasung Telangana dani Unlawful Activities Prevention Act amadi Narcotic Drug and Psychotropic Substances Act kamari laina ba casing while Chathanaba Center na state amadi Union Territory punamakta lupa crore amamam kaitharaga kanaba court linkhatna bagi wafam kangan ki center gi maikay da lephiba Additional Solicitor General Aishwarya Bhatia Chief Justice Suryakant amasung Justice Joymalia Bakti gi bench na haiki state amadi Union Territory singna akhanaba court linkhatlaga state amadi Union Territory singda akhanaba court linkhatlaga court sing adu mathau ningthina tawhannaba chahi khudingi center na lupa crore amamam kaithagadabani NIA na chathariba casing amadi UAPA gi manung chanba case punamak wen chathanaba special court linkhatnaba apex court na March 13 da khangan kiba laikhrabani tongan best amadi Union Territory singda NIA gi case kayamarum sanglaba sahi kayamarum panduna lairak padagi Supreme Court na sumoto case lokhatlaga state amadi Union Territory ga tereta NIA gi case amadi UAPA ga mari lainaba case singi mapung phaba report pikhalang na bakhangan kibani